됐다. 아이고 좀 떨었고. ꯀꯩꯅꯣꯒꯤ ꯌꯥꯝꯅ ꯄꯤꯅꯤꯡꯕꯅꯦ ꯑꯗꯣ ꯌꯥꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯂꯥꯛꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯩꯅꯣ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯃꯝꯗ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯇꯧꯅꯕ ꯂꯩꯅꯕ ꯂꯥꯏꯔꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯌꯨꯅꯤꯠ ꯀꯃꯥꯟꯗꯔꯗꯤ ꯑꯅꯤꯃꯛ ꯃꯌꯨꯝꯗ ꯂꯣꯏ ꯆꯤꯟꯕꯒꯤ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯏꯗ ꯌꯥꯝꯕ ꯅꯠꯇꯦ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝꯗ ꯀꯩꯅꯣ ꯇꯧꯋꯤ 1 lakh. ꯃꯤ ꯑꯃꯗ ꯅꯞꯇꯕ ꯖꯥꯠꯂ Kamu masih itu loh, ini hanya ngobrol ya. Dulu ya lu mang. hꯌꯦꯡ ꯃꯥꯡꯉꯒꯗꯤ ꯁꯒꯥꯏꯅꯦ Udah. Tuh nih, itu aja sudah hari kok yang Sini kalau sini. ꯑꯣꯗꯤꯁꯟ ꯂꯩ dia kepukai itu nah. Gua karawat di mata lagi. ꯃꯣꯏ ꯇꯥꯕꯁꯦ Hei, ꯅꯪꯗ ꯀꯩꯅꯣ cek lama. ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕ꯭ꯔꯣ ꯂꯗꯨꯁꯦ ꯂꯗꯨ ꯑꯩꯒꯤ ꯂꯗꯨ ꯍꯥꯏꯅ ꯈꯪꯉꯦ Kan lu koi. ꯈꯪꯗ ꯀꯩꯅꯣ Min. Ajit. Janibas. ꯖꯦꯅꯤꯚꯥꯁ ꯍꯥꯏꯕ꯭ꯔꯣ ꯖꯦꯅꯤꯚꯥꯁꯨ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯗꯥꯎꯗꯤ ꯀꯥꯞꯄꯤ Tolo phangona hale. Pha ngai tolo phange moi ni. ꯀꯩꯅꯣ ꯀꯩꯅꯣ ꯍꯔꯥꯎꯗꯧ ꯃꯥꯜꯂꯦ Pha ngai tolo phange ni yawe. Ai anh đi đâu chửi hai cái tình nhau. Tao muốn em bị liền. ꯃꯤ ꯋꯥꯠꯂꯤ ꯃꯤ ꯃꯌꯥꯝ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯊꯣꯛꯅꯈꯤꯕ ꯆꯠꯅꯈꯤꯕ ꯔꯥꯎꯟ ꯆꯠꯈꯤꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯜꯂꯛꯑꯒ ꯑꯦ ꯑꯦꯗꯚꯥꯏꯖꯔ ꯄꯤꯗ꯭ꯔꯁꯨ ꯁꯥꯎꯔꯛꯑꯅꯤ ꯑꯗꯒꯤ ꯇ꯭ꯋꯥꯏꯁꯤ ꯄꯤꯗ꯭ꯔꯤ ꯇ꯭ꯋꯥꯏꯁꯤ ꯑꯃꯁꯨ ꯇ꯭ꯋꯥꯏꯁꯤ ꯀꯦꯃꯦꯔꯥꯃꯦꯟ ꯄꯤꯗ꯭ꯔꯤ Cameraman ki chama. ꯑꯇꯣꯞꯄ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯐꯅꯌꯥꯝ ꯋꯥꯠꯂꯤ ꯐꯅꯌꯥꯝ ꯋꯥꯠꯂꯤ Ông thật đi. Ai khả năng nếu hôm thứ lá đi xin lỗi cái gì ꯃꯤ ꯃꯥꯄꯟ ꯑꯃ ꯇꯧꯔꯛꯀꯅꯤ Một tí khát đâu rồi nó đi.